Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglobirasi Tingkhanggi Leirang kuntaret subatangka Laijasu punsibada ngakni yenglai matau mandana punsibagi khazaidu mapi chentharakpadu ubada amukke hena ngakpa oikre laijadu makokdu cheptharaga hena thawai hakchinna punsibagi sintharakliba mapiduri yengi punsibasu handakti laijabu tahanda machinda murumurum soli Mama bu mikup amata nacha punsibana kaujaba ngamdi Mama bu nachana matam khudimakta kaukthokti mama aigi mama natana kanagumbi amatada mama kauroi warasu nungairasu aigi wakhalna mama da pau tamjabatana nachage pembo oirakhibani nachabu thongna hapirakhibani wahaisi hairaga punsibadu mapidu fatfat taitu e laijasu punsibagi matawsida wakhalda sukhali kaino mana machinda murum solaga mapiga taichoisibo asibu kappaga hizala punsibasu nofit tawraga mama matamgi matungina aiga punsi chupa loinaduna taibangi awa nungai tanaduna hingminanaba ngasidi namung nupi lai aina mamada nahanmuk chalamdaida pau tamjaramba nachana yamna nuksijaba nupi ama lei hairamba nupiduni masak yam phajara nokfit tawna hairamba maithongdu amuk khangan hanjili khonjeldu hihik tawrai adubu thamoidumadi marololaga tengtharai nachagi nungairaba mikupsida mama nang leiramlabadi nachana kayam nungaigani ngasi nachagi thamoida tengtharibase tengtharamloi aina mama nuksibase ngasi na muk hele aigi manglanda mama na laktuna aibu uhanbiriba karigino mama nang lairei pakta nungai na layuko baba na aibu yam luna tawbi macha aigi apambada taholi mama na taibang pansi thadoklam laida aigi damak yam wajakhibada mama nang warurano mama na taibang sida leitrabasu imung sigi miyoi amattagi seba tawdringai mama gi hana taholishini mama na nachabu nungsibagumna namong nupisibusu nungsibiyoko mama nacha namobu yaiba mogol pibiramuko mama wakal sikhaleduna punsibaduna kanda lepliba laijada haifet onsilaga khonjeldu ikhongkhongna laija khurumo Laijasu gyan mentadana punsibada yenglaga famtharaktuna mamittu shili makut anidu lonaraga khurumi punsibasu khurumi anidu tan chanagum chapmanai aniduna tawriba mongdu ubada rasidu balcony da leplaga yengladuna khoisaunana machindasu tablap soli kayam mabuk phatribanune lakpada ngairiba mausibu asidoina khurumhanba asukwana honariba ibuna kaisu leitana khalaba khanganidana nang yumsida kayam kuina leiba ngamanu yengnarsi noina phatridudagi aina phatabani helakani asomda nandosu mamang kagi thongnaudagi macha mamongna tawribadu uraga thamoi sokna kaplibani khurumliba nidusu hainaruba tawdana chapmanana tapna hogalai punsibadu ngasidi khara paishilubaga nahan khaiga manadri wakhaldu ka hena nungaitri mamaidu laizada onsindana tablap hairai jongnase mangtharo Laijasu taping chen khatlaga mang thangi asumna nidu yumda changminarai Memthoi di laijadu rumda leiramdabaduda masadu swai laukre aduk chawba yumdugi ka khuding changduna laijabu yenglure leiba udabaduda mapanda pakhana chenthorei aniduna changminarakpadu ubada chaplepi gyan tare haibagumna sorama sangna holaduna aidi kada laija leiramdabaduda koithi thirurabanine kadai chatlurinu noibo punsibasu wa thaidokduna khumlai imanaba mana laijase sakhangna ninge haibagi unarubani laijasu idaba ngangi haibagum mamittu fairap inglai o lao sana nang chak chathoro imause chak lamamani punsibasu laijada fairap yenglaga hoindomcha asumna memthoina mang tharaga kitchen lomda mari changlai Memthoi su chakhum da lang dina leiribi leisabi singduda onsilaga Chanu Raslakshmi atai di masa khangre noi chatkinu ko noi loina chak chakidawni Chanu na fatkhum lai hoindam cha laijadu tawfam khangda leplaga lei memthoi du Rita gi manakta changsilaga Rita sana gi chaktu sembaloirabra Madam loire
ꯃꯦꯝꯊꯣꯏꯗꯨ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯑꯅꯤꯗꯨ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯥꯏꯖꯥ, ꯁꯅꯥꯒꯤ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯂꯒꯅꯦ ꯄꯤꯖꯅꯕ ꯇꯧꯔꯣ꯫ ꯑꯩ ꯅꯣꯏ ꯀꯀꯥ ꯍꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯨ ꯀꯧꯔꯨꯈꯤꯒꯦ, ꯑꯁꯣꯝ ꯔꯨꯝꯁꯤꯗ ꯃꯣꯏꯁꯨ ꯆꯥꯅꯕ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯕꯤ ꯇꯞꯂꯞ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯅ ꯑꯃꯅ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯅꯔꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯅꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯕꯒ ꯂꯩꯁꯥꯕꯤ ꯃꯈꯩꯒ ꯏꯀꯣꯏ ꯀꯣꯏꯅꯩ꯫ ꯂꯥꯏꯖꯁꯨ ꯔꯤꯇꯥꯅ ꯁꯦꯝꯂꯒ ꯊꯝꯂꯤꯕ ꯆꯥꯛꯇꯨ ꯇꯞꯅ ꯂꯧꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄꯦꯁꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯈꯨꯠ ꯍꯥꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯁꯥꯎꯔꯤꯕꯣꯏ ꯈꯟꯗꯨꯅ ꯃꯃꯤꯠꯇꯨ ꯄꯨꯟꯁꯤꯕꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯦꯁꯦꯟ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯈꯨꯠ ꯍꯥꯝꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯆꯤꯌꯔ ꯑꯃꯁꯦ ꯆꯤꯡꯁꯤꯜꯂꯣ꯫ ꯂꯥꯏꯖꯗꯨ ꯏꯊꯛ ꯊꯛꯅ ꯀꯩ ꯍꯥꯏꯕꯅꯣ ꯗꯗꯥ? ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯑꯃꯗ ꯁꯠ ꯁꯠ ꯌꯦꯡꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯂꯥꯏꯔꯤꯛ ꯇꯝꯗꯦ, ꯃꯥꯅ ꯆꯤꯌꯔ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ, ꯂꯥꯏꯖ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯤꯌꯔꯗꯨ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯤꯌꯔ ꯃꯅꯥꯛꯇ ꯊꯝꯂꯒ ꯁꯤꯗ ꯐꯝꯃꯨ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯂꯥꯏꯖꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕꯗꯨ ꯃꯥꯏꯊꯣꯡꯗꯨ ꯎꯠꯊꯣꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ꯫ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛꯇꯨ ꯆꯤꯡꯁꯤꯜꯂꯒ ꯆꯥꯕ ꯍꯧꯏ꯫ ꯂꯥꯏꯖꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯂꯩ꯫ ꯔꯤꯇꯥꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯁꯅꯥ, ꯅꯪꯒꯤ ꯑꯔꯦꯝꯕꯗꯣ ꯂꯥꯏꯖꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ꯫ ꯈꯪꯉꯤꯅꯤꯅꯦ, ꯑꯩ ꯇꯣꯛꯑꯗꯧꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ, ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯕꯣꯔꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯀꯩꯅꯥꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯅꯔꯤꯝꯅꯦꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯗꯣ ꯑꯩꯒꯤꯗꯤ ꯇꯧꯔꯣꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯤꯅꯤ꯫ ꯑꯩ ꯍꯥꯟꯅ ꯐꯖꯅ ꯆꯥꯔꯒ ꯑꯩꯒꯤ ꯑꯔꯦꯝꯕꯗꯣ ꯃꯥꯅ ꯆꯥꯒꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯃ ꯂꯩꯈꯤ, ꯑꯗꯨꯅ ꯆꯥꯛꯁꯦ ꯃꯈꯨꯠꯅ ꯄꯤꯖꯔꯔꯣꯏ, ꯏꯟꯕꯤꯔꯅꯤ꯫ ꯔꯤꯇꯥꯗꯨ ꯈꯪꯅꯣꯛꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯤꯁꯨꯝꯗꯨ ꯈꯪꯆꯨꯛ ꯆꯨꯛꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯊꯤꯕ ꯃꯥꯟꯕ ꯃꯁꯛꯇꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯅꯩ꯫ ꯂꯥꯏꯖꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯂꯥꯏꯖꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯩ꯫ ꯂꯥꯏꯖꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯣꯛꯇ ꯌꯥꯗꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ, ꯗꯗꯥ, ꯃꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯖꯩ, ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯗꯨ ꯄꯨꯟꯁꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯦ꯫ ꯆꯥꯛꯇꯨ ꯁꯠ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝꯗꯣ ꯊꯥꯡꯖꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯆꯤꯟꯕꯥꯟ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯥꯈꯠꯅ ꯃꯃꯤꯠꯇꯨ ꯇ꯭ꯔꯛ ꯇ꯭ꯔꯛ ꯈꯞꯂꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯏ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯐꯤꯜꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯥꯎꯅꯔꯦ, ꯂꯣꯠꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯉꯁꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯠ ꯁꯠ ꯌꯥꯎ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯐꯥꯔꯗꯤ ꯑꯩꯈꯣꯏꯅꯤꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝꯁꯦ ꯍꯧꯗꯨꯅ ꯆꯦꯟꯈꯤꯅꯤ꯫ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯤꯍꯨꯟꯗꯨ ꯀꯤꯕꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯄꯦꯔꯤ ꯄꯦꯔꯤ ꯄꯨꯟꯁꯤꯕꯅ ꯏꯜꯂꯤꯕ ꯆꯥꯛꯇꯨ ꯆꯥꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯅꯣꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯅꯣꯛꯄꯗꯨꯗ ꯂꯥꯏꯖꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯃꯥꯏꯗꯨꯁꯨ ꯍꯌꯥꯏ ꯑꯃꯨꯟꯕꯗꯧꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯎꯄꯥꯏ ꯂꯩꯇ ꯄꯨꯟꯁꯤꯕꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯨ ꯄꯨꯟꯁꯤꯕꯗꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯇꯣꯛꯑꯣ ꯍꯥꯏꯕꯒꯨꯝ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯈꯖꯥꯏ ꯉꯥꯡꯁꯤꯟꯕꯗꯨ ꯎꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯂꯩꯁꯥꯕꯤ ꯃꯈꯩ ꯌꯥꯝ ꯅꯣꯛꯀꯅꯨ, ꯅꯅꯝꯃꯁꯦ ꯐꯖꯅ ꯉꯧꯕꯅꯤ꯫ ꯅꯣꯏ ꯃꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯈꯖꯥꯏꯁꯦ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯆꯥꯛ ꯍꯥꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯂꯥꯏꯖꯗ ꯄꯤꯊꯛꯏ꯫ ꯅꯣꯛꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯔꯤꯇꯥꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯏꯁꯤꯡꯗꯨ ꯊꯛꯏ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯔꯥꯁꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯂꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯅꯪꯒꯟꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ, ꯇꯞꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ?
ꯑꯩ ꯇꯣꯛꯑꯕꯅꯤ ꯄꯨꯈꯝꯁꯤꯗ ꯌꯥꯎꯔꯤꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯀꯅꯥꯝꯇ ꯄꯤꯖꯔꯣꯏ ꯍꯥꯏꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀꯁꯨ ꯅꯣꯛꯄ ꯍꯧꯅꯔꯛꯏ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯛꯂꯒ ꯆꯥꯛ ꯑꯣꯛꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯄꯦꯁꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯋꯥꯁꯔꯨꯝꯗ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯅ ꯂꯥꯟꯅ ꯈꯟꯅꯔꯝꯃꯅꯤ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯆꯥꯛ ꯆꯥꯐꯝꯗꯨ ꯔꯤꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯅꯦ ꯑꯩ ꯁꯦꯡꯒꯦ ꯌꯥꯔꯅꯤꯗ ꯏꯕꯦꯝꯃ ꯑꯩ ꯁꯨꯝ ꯁꯦꯡꯂꯒꯦ ꯂꯥꯏꯖꯁꯨ ꯔꯤꯇꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯨ ꯅꯤꯅꯦꯅ ꯂꯣꯏꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯑꯩ ꯁꯦꯡꯒꯦ ꯔꯤꯇꯥꯗꯨ ꯂꯥꯏꯖꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯔꯦꯅꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯂꯥꯏꯖꯕꯨ ꯂꯛꯅꯔꯛꯏ ꯏꯅꯝꯃ ꯆꯥꯛꯇꯣ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯈꯤꯁꯤꯀꯣ ꯗꯥꯆꯧꯅ ꯏꯟꯕꯗꯣ ꯄꯨꯛ ꯊꯜꯂꯝꯗꯧ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯆꯥ ꯑꯃꯨꯛ ꯅꯣꯛꯏ ꯂꯥꯏꯖꯁꯨ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯊꯜꯂꯤꯗ ꯇꯥꯂꯛꯇꯨꯗ ꯃꯦꯝꯊꯣꯏꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯍꯩꯃ ꯁꯅꯥꯍꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯕꯣ ꯔꯤꯇꯥꯅ ꯇꯣꯛꯈ꯭ꯔꯦ ꯃꯦꯗꯥꯝ ꯑꯣ ꯑꯗꯨꯗꯤ ꯂꯥꯏꯖꯥ ꯏꯇꯩꯒꯤꯗꯤ ꯉꯁꯥꯏꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯅꯪ ꯀꯀꯥꯒꯤꯗꯣ ꯅꯪꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯈꯨꯠ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯃꯈꯨꯠꯇꯨ ꯁꯠ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯁꯨꯅꯤꯜꯒꯤ ꯆꯥꯛꯇꯨ ꯁꯦꯝꯕ ꯍꯧꯏ ꯇꯟꯖꯥꯗꯨꯗ ꯔꯥꯁꯤꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯈꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯆꯥꯛꯇꯤ ꯕꯥꯃꯣꯟꯅ ꯊꯣꯡꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯁꯦꯝ ꯁꯥꯗꯅ ꯍꯣꯠꯅꯧ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯖꯅ ꯆꯥꯛ ꯁꯦꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯔꯥꯁꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯏꯃꯧ ꯅꯨꯄꯤꯅ ꯁꯦꯝꯕ ꯍꯧꯔꯝꯃꯦꯗꯅ ꯍꯣꯏ ꯏꯆꯦ ꯃꯣꯏ ꯀꯀꯥꯒꯤꯗꯨꯗꯤ ꯃꯥ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣꯅ ꯑꯇꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯁꯦꯝꯂꯒꯦ ꯏꯆꯦ ꯑꯦ ꯀꯔꯤꯒꯤ ꯉꯁꯤꯗꯤ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯂꯁꯅꯨ ꯅꯣꯏ ꯀꯅꯥꯝꯇ ꯌꯥꯎꯔꯨꯔꯅꯨ ꯍꯥꯏ ꯂꯩꯁꯥꯕꯤ ꯃꯈꯩ ꯄꯨꯈꯝꯗꯨ ꯄꯨꯁꯤꯜꯂꯧ ꯆꯥꯛ ꯍꯥꯞꯅꯕ ꯃꯦꯝꯊꯣꯏꯒ ꯔꯤꯇꯥꯒꯗꯨ ꯔꯥꯁꯤꯒꯤ ꯋꯥ ꯃꯊꯛ ꯊꯣꯡꯅ ꯉꯥꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯂꯥꯏꯖꯁꯨ ꯁꯨꯅꯤꯜꯒꯤ ꯆꯥꯛꯇꯨ ꯍꯦꯛ ꯊꯤꯕ ꯂꯣꯏꯕꯒ ꯂꯩꯁꯥꯕꯤ ꯃꯈꯩꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯃꯝꯇ ꯆꯥꯛ ꯍꯥꯞꯄ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯄꯨꯟꯁꯤꯕꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯆꯥꯛ ꯄꯨꯈꯝ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯏꯖꯗꯨ ꯆꯥꯛ ꯍꯥꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯁꯨꯛ ꯁꯨꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯁꯥꯎꯅ ꯂꯥꯏꯖꯥ ꯅꯪ ꯑꯝꯇ ꯊꯣꯔꯛꯑꯣ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯕꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡ ꯃꯌꯥꯝ ꯀꯥꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯔꯥꯁꯤꯗꯨ ꯌꯥꯝ ꯐꯕ ꯁꯥꯗꯅ ꯌꯥꯔꯦ ꯆꯠꯂꯣ ꯂꯩꯁꯥꯕꯤ ꯃꯈꯩ ꯁꯦꯝꯍꯜꯂꯒꯦ ꯂꯥꯏꯖꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯈꯨꯝꯂꯛꯏ ꯌꯥꯔꯣꯏ ꯃꯤ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯂꯥꯏꯖꯥ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯎꯅꯔꯝꯂꯒꯅꯦ ꯑꯃꯨꯛ ꯍꯦꯛ ꯂꯥꯛꯑꯣ ꯂꯥꯏꯖꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯊꯣꯔꯛꯏ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯑꯩ ꯉꯥꯏꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯎꯔꯒ ꯈꯪꯅꯤ ꯑꯩꯈꯣꯏ ꯀꯥꯗꯅꯤ ꯆꯠꯂꯣ ꯂꯥꯏꯖꯁꯨ ꯄꯟꯊꯗꯅ ꯄ꯭ꯔꯞ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁ꯭ꯇꯤꯌꯔ ꯀꯥꯔꯛꯂꯤꯕꯗꯨ ꯃꯌꯥꯏ ꯆꯟꯈꯠꯂꯛꯄꯒ ꯄꯨꯟꯁꯤꯕꯗꯨ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯣꯡꯒꯥꯞꯇꯨ ꯈꯤꯇꯪ ꯊꯨꯖꯤꯜꯂꯒ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯉꯥꯏꯈꯣ ꯂꯥꯏꯖꯁꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯀꯩꯅꯣ ꯄꯨꯟꯁꯤꯕꯗꯨ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇ ꯄꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯗꯨ ꯂꯥꯏꯖꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯄꯨꯟꯁꯤꯕꯁꯨ ꯇꯩꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯅꯥꯅ ꯅꯉꯣꯟꯗ ꯆꯥꯛ ꯃꯌꯥꯝꯗꯨ ꯁꯦꯝꯃꯣ ꯍꯥꯏ ꯂꯥꯏꯖꯁꯨ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯁꯦꯝꯐꯝ ꯊꯣꯛꯏ ꯑꯗꯨꯒꯤ ꯁꯦꯝꯂꯤꯅꯤ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯂꯥꯏꯖꯁꯨ ꯃꯣꯏꯒꯤ ꯀꯥ ꯌꯧꯔꯦ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯃꯤꯗꯨ ꯎꯕꯗ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯔꯟꯕꯤꯔꯁꯨ ꯂꯥꯏꯖꯕꯨ ꯎꯕꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯥꯏꯖꯗꯤ ꯉꯁꯥꯏꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯇꯪ ꯃꯥꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯕꯗꯤ ꯈꯟꯅ ꯉꯥꯏꯖꯕꯗꯨ ꯔꯟꯕꯤꯔꯅ ꯏꯊꯥ ꯊꯥꯖꯗꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯕꯁꯨ ꯔꯨꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯊꯪꯅꯕ ꯔꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇ ꯃꯄꯤꯗꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯤ ꯑꯗꯨꯒ ꯆꯤꯟꯕꯥꯟꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯔꯟꯕꯤꯔꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤ ꯀꯞꯄꯤ
Ranbirsu laijagi mataududa mamitagi mapi tarai laijagi makoktuda tapna nantabiraga kapkanu karigi kapino ibungna bor piramgi haiduna nangbu kauthokpani nangbu kapnaba kauthokpa nate laija nang nakok phabu chiktana nungai yaifana paluko laija su kolibadu tapna thadoklaga haibagumna makoktu nomladuna Taranbir nang nahandagi yumda chatribra chatri Asi haraga Ranbirdu chonga chapi anikhak laijada piraduna se sina nangi sengauda hapu ai luhongba yawba yam lakningmani leisemba hoisu loina luhongba chatkibadara somda farak taraba laijagi makut namaduna paisadu tapna lauraga makut namaduna mapidu teithokna kapngang tawrai Taranbir anjuga lingjelgado aibu yamna sauninglamgani ai upay ama leikidabani ai ngasigi numitsida Moi ani bu yam uninge Taranbir moi na ibu sahrasu wararasu moi aigi luhongba sidi lakpa yabani aigi ne haiduna yumgi mi amatta udabase ai thawa yamna nungaite pukning yamna nungsiya Taranbir moi su paulo na tari nangona lana kaishu khandabani luhongbado ngasi ka khangbagi noigi yumgi mina su kanamta da haide migi mayumda hongbani na lamnaga thapane nungaitre kona lakena hairapani se ama boire aina haigadabne nang gyan taw nang hoji achamba mi natrabani leibaki phamnaiba magi mamau oirabani imung shigi amadi punsibagi mai chopna bataba tawba yade wakal langpang khaluranu nangi laibakta asumna tho tamnambana ni khando laijadu khumde mamai du luktharaga tumina lei Ranbir su makha tarai aduga laija yam nungaiba pawamana aikoi khundo ngasidagi tawar yungkre Laijadu kaplambadu khanglep lepaga ha asingbara Taranbir asingmani sidedi phone painarani aduri matamse yam thingjinkre nangne punsibaga nushinana leiminauko ai chalukige asi hairaga Ranbir su khong thangba hawi laija su hatu haire Taranbir amtangai biko Ranbir su chaplepi laija su mamittu thonglomda haifet yenglaga khongthang amani thangjilaktuna khonjeldu tablapna Taranbir talamjing laija adugi mamingdo pallanu laijagi wadu loifatringai Ranbir na marak fathalakpani laija su makha taba ngamde Ranbir du khonjeldu tablapna nang hauji punsigi anoba khongthang ama thangba horabani oiruidaba amuk khanba yaroidaba lambidugi wakalda ninda tawduna nasabu wahanganu Nakhoi anigi warido akawbagi leirol nuda chansinduna thamkro Nangi laibakta punsibase nangi damak isorna tamlambabani mahu miraiganu punsibana nangi damakta yam khanbani nangbu nusibagini ma nangasi nangbu phangjabasu ai chalage gyan tana anayak yaudana nungaina leyu chansidi laijadu makhol thokta kapladuna mapidu sasat teithoklaga Taranbir marakta aibu nabalak piuko aduga anjuga lingjelgado aina solowi aina stambiu Ranbir du laijada nungaitana yenglai laija su kaino maning singlakpagum kappadu fatleplaga Taranbir ngata lerangko ai kainom talorukige wahai se hairamlaga laijadu praprap changki Ranbir su tingak leptuna laijada yenglaga lehawi asomda punsibasu sanariba wari du taba ngamsilaktre rumdudagi tapna thorai Laija su tafing chensilaktuna mon makhadagi sengaudu lakthoklaga Ranbirgi manakta lai aduga Ranbirgi makhuta sengaudu sinaraduna Taranbir yumda chatpada sida yauriba paisa kharase marai bakti yauraba Ningthoiga sayon bagada sinabiu inau singdo machi ebu lana lorongani Taranbir ai moigi khanbada wakhalse itaw Punsibana khangkau kaurakpani laija suwa makha taba ngamkhidri punsiba changlakpaduda mamaidu sat leithoklaga mapidu teithoktuna phamung thariba ka adomda praprap changsinkhre Ranbir su mamaidu sat leithorai punsiba su kaisum thausadana leishemana kol toksilapna khangamdri Ranbir su sengaudu chejet paisilaga hoi thosito Asumna Ranbir du mang thaduna lai punsiba su laijadu makhada kumdanaba thongdu mapanda lok toksilamlaga Ranbir ga wari sanaraga thokminarai Ranbir na itaw laijase luna tawbiyuko punsibadu nokfet tawraga tawdari kaino wahai oina haibisidi wahai gi wani
ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯒꯦ ꯔꯟꯕꯤꯔꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯑꯋꯥꯕꯇꯅ ꯃꯊꯧꯗꯥꯡ ꯑꯣꯏꯔꯛꯂꯕ ꯏꯆꯟꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯨ ꯍꯣꯏ ꯏꯇꯥꯎ ꯃꯥꯒꯤ ꯃꯤꯅꯣꯛ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯈꯤꯕꯅꯤ ꯂꯥꯏꯖꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯣꯏ ꯉꯝꯕꯣꯏꯌꯨꯀꯣ ꯏꯇꯥꯎ ꯑꯁꯣꯝꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯉꯁꯤꯁꯦ ꯂꯥꯏꯖ ꯂꯨꯍꯣꯡꯕꯅꯤ ꯇꯥꯕꯗ ꯀꯞꯄꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯍꯣꯡꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯇꯥꯋꯔ ꯌꯨꯡꯅꯦꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯅꯦꯠꯋꯥꯛꯇꯨ ꯁꯨꯡꯌꯥ ꯌꯥꯗꯕꯒꯤ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕ ꯃꯥꯜꯂꯤ ꯕꯥꯔꯇꯣꯟ ꯐꯥꯎ ꯊꯤꯜꯂꯨꯕꯅꯤ ꯑꯣꯀꯦ ꯐꯔꯦꯁꯦ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯋꯥꯐꯝꯗꯨꯅ ꯀꯝꯗꯧꯕ ꯏꯇꯥꯎ ꯑꯩꯁꯨ ꯑꯟꯖꯨꯅ ꯍꯥꯏꯔꯛꯄꯅꯤ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯍꯌꯦꯡ ꯍꯥꯏꯊꯔꯨꯔꯁꯤ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯑꯩ ꯋꯥꯐꯝꯁꯦ ꯂꯥꯏꯖꯗꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯏꯇꯥꯎ ꯂꯥꯏꯖꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯞꯄꯒꯗꯅꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯞꯂꯤꯕ꯭ꯔꯣ ꯉꯔꯥꯡꯗꯤ ꯈꯔ ꯐꯒꯨꯝ ꯇꯧꯕꯅꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯀꯞꯄꯁꯦ ꯑꯃꯨꯛ ꯈꯪꯍꯟ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯈꯪꯗꯦ ꯏꯇꯥꯎ ꯅꯪ ꯂꯥꯏꯖꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯍꯥꯏꯔꯣꯏ ꯍꯣꯏ ꯏꯇꯥꯎ ꯊꯃꯣꯏꯅ ꯈꯣꯏꯗꯥꯅ ꯄꯥꯝꯖꯅ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯗꯅ ꯂꯧꯔꯤꯕ ꯏꯇꯨꯅꯤ ꯀꯩꯗꯧꯔꯒꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯥꯔꯇꯤ ꯇꯧꯐꯝ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯈꯩꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯐꯥꯎꯕ ꯂꯥꯏꯖꯗꯨ ꯂꯥꯛꯇꯕꯗꯨꯗ ꯔꯥꯁꯤꯗꯨ ꯐꯤ ꯀꯥꯝꯃꯤ ꯍꯩ ꯂꯩꯁꯥꯕꯤꯁꯤꯡ ꯅꯣꯏ ꯆꯥꯛ ꯆꯥꯅꯕ ꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯆꯠꯂꯨ ꯇꯨꯝꯈ꯭ꯔꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ ꯆꯅꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥꯆꯧ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯁꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯗꯨ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨꯁꯨ ꯂꯥꯏꯖꯕꯨ ꯀꯧꯔꯝꯗꯅ ꯃꯈꯥꯗ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯀꯞꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝ ꯇꯧꯍꯧꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ ꯌꯥꯗꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯑꯃꯨꯛ ꯅꯝꯗꯨꯅ ꯌꯦꯡꯏ ꯊꯣꯡꯗꯨ ꯃꯄꯥꯟꯗ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯄꯨꯡꯉꯛꯉꯛꯏ ꯌꯥꯝ ꯊꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯣꯡꯗꯨ ꯍꯥꯡꯕꯤꯔꯛꯇꯦ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯣꯡꯖꯤꯟꯗꯨꯅ ꯉꯥꯔꯒ ꯍꯤ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯪꯂꯛꯄꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯃꯤ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛ ꯈꯨꯖꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯂꯥꯏꯖꯁꯤ ꯀꯞꯄꯗ ꯃꯁꯥꯗꯨ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯔꯦ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯀꯞꯂꯤꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯕꯦꯁꯤꯟꯗꯨꯗ ꯏꯁꯤꯡ ꯊꯥꯔꯒ ꯃꯃꯥꯏꯗꯨ ꯏꯁꯤꯡꯗꯨ ꯖꯣꯏ ꯆꯥꯏꯈꯠꯂꯤ ꯑꯗꯨꯒ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯤꯕꯨ ꯀꯔꯝꯕ ꯃꯄꯣꯛꯅꯣ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯂꯛꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯑꯋꯥꯕꯇꯅ ꯂꯥꯡꯒꯣꯏ ꯆꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯅꯧꯕ ꯂꯝꯃꯥꯏ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯁꯤꯗ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯐꯝꯁꯤꯗꯩ ꯀꯔꯝꯅ ꯂꯩꯒꯅꯤ ꯏꯅꯥꯎ ꯃꯈꯩꯗꯨꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯥꯂꯝꯖꯤꯡꯕ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯦ ꯀꯥꯏꯔꯝꯂꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯍꯤ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯛꯀꯦꯠꯇꯒꯤ ꯃꯛꯇꯨ ꯄꯥꯏꯈꯠꯂꯒ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯌꯥꯔꯒ ꯃꯀꯣꯛꯇꯨꯗ ꯍꯩꯖꯤꯟꯖꯩ ꯏꯁꯤꯡ ꯃꯛ ꯐꯅꯗꯤ ꯌꯥꯝꯂꯦ ꯂꯥꯏꯖꯅ ꯍꯩꯖꯤꯜꯂꯤꯕꯗꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯛꯇꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯈꯪꯐꯝ ꯐꯝꯊꯔꯒ ꯃꯀꯣꯛꯇꯨ ꯋꯥꯜꯗꯨꯗ ꯉꯥꯔꯒ ꯄꯦꯟꯅ ꯀꯞꯊꯣꯛꯏ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯦ ꯉꯁꯤꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯄꯦꯟꯅꯕ ꯀꯞꯂꯦ ꯊꯦꯝꯖꯤꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯑꯣꯏꯔꯔꯣꯏ ꯈꯪꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯄꯤ ꯀꯞꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯐꯨꯔꯥ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯨ ꯂꯥꯏꯖꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯀꯞꯂꯤꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯅ ꯃꯃꯥꯒ ꯀꯧꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯅ ꯀꯔꯝꯕ ꯂꯥꯏꯖꯁꯨ ꯉꯥꯛꯇꯪꯗꯤ ꯆꯃꯝꯅꯤ ꯄꯨꯟꯁꯤꯕꯅ ꯇꯥꯠ ꯄꯥꯠ ꯇꯧꯕꯅꯤ ꯑꯃꯨꯛ ꯈꯜꯂꯛꯏ ꯃꯆꯤꯟꯗꯨ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯏ ꯄꯦꯊ ꯅꯣꯛꯊꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯀꯗꯔ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯃꯥꯁꯤꯕꯨ ꯀꯧꯔꯒ ꯀꯞꯄꯒ
ꯑꯩꯅ ꯅꯨꯡꯁꯤꯔꯅꯤ ꯈꯟꯕ ꯃꯥꯜꯂꯤ ꯃꯄꯣꯛꯁꯤꯒꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯂꯥꯛꯂꯕꯅꯤ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯄ ꯌꯥꯔꯔꯣꯏꯗꯕ ꯂꯝꯕꯤꯗꯨꯒꯤꯗꯃꯛꯇ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯔꯔꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯕꯕꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯅꯤꯌꯣꯝ ꯑꯃꯗ ꯆꯠꯆꯔꯤꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯏꯄꯥꯒꯨꯝꯂꯕ ꯏꯀꯨꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯔ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯂꯒ ꯂꯥꯏꯔꯕ ꯏꯄꯥꯒꯤ ꯌꯨꯝꯗꯨꯗ ꯏꯅꯤꯡꯇꯝꯅ ꯏꯅꯥꯎ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯂꯨꯔꯒꯦ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯍꯥꯟꯅ ꯈꯔ ꯄꯥꯏꯕꯗꯨꯒ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯄꯅꯤ ꯀꯤꯇꯪꯗꯤ ꯉꯥꯎꯔꯤ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯉꯥꯎꯔꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯥꯏꯖꯕꯨ ꯔꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯪꯂꯛꯏ ꯔꯨꯝꯗꯨꯗ ꯂꯥꯏꯖ ꯂꯩꯕ ꯎꯗꯕꯗꯨ ꯄꯨꯟꯁꯤꯕꯗꯨ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯍꯦꯛꯇ ꯀꯧꯈꯠꯂꯛꯏ ꯂꯥꯏꯖ ꯃꯥꯏ ꯁ꯭ꯋꯤꯠ ꯀꯧꯔꯤꯕꯗꯨ ꯈꯪꯂꯦꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯤꯟꯗꯨꯗ ꯊꯝꯂꯒ ꯁꯤꯠ ꯏꯪꯂꯤꯁꯇ ꯍꯥꯏꯕ ꯌꯥꯗꯦ ꯑꯉꯥꯡ ꯕ꯭ꯔꯦꯟ ꯆꯣꯏꯅꯤ ꯏꯃꯥ ꯂꯣꯟꯗ ꯑꯗꯨꯝ ꯉꯥꯡꯗꯧꯅꯤ ꯄꯨꯟꯁꯤꯕ ꯀꯟꯇ꯭ꯔꯣꯜ